lakle lakle Inspector Tayai 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 Ahan ramakta the Inspector Tayai tabiri basimbu James Hagurjamna taramlok sabu loina na ikok no na kurumjari ngasi supuduna laksari Inspector Tayai chamapanga kontra suba tangka sandukchariba Inspector Tayai gi tangka gasi Manipuri thokliba irang asida leikhidrabasing amadi relief camp da leiriba awa ana tarabasing gi maramda sathajarakpa tangka wari sing asi khangba yananabagi dama Inspector Tayai na relief camp da laktuna miyam punamaka wari sanaduna awabagi mapau sing asi tambagi mawongda sanajaba tangka ngasi gi tangka gasidi akhanaba tangka relief camp da leiriba miyoi mana mahaki awaba mapau tamlaba matungda mamangda tamkhriba case sing asigi tonganba relief camp da thokpa sengba thongdoktugi lokthokchaba Tangkak aman, miyamna aroiba saruk asi soidan sutabiyo. Sir, kaidorega mai. Sir, ngasi di awaba marakida sir. Ngasi gi kesi laiba si sir. Amana kitang nungai tabagi mapau khrani sir. Ngasi di yamna waninga leite sir. Mayamna awaba wari haibadu sir. Aina koi thiraga awaba wari na taba ama kak thijare sir. Sir, nok su nok ninge, kap su kap ninge, nong su nong sire. Sir loini yaure de. Kari no ni gamai na ngaisi ba no so no ning ba kap su kap ning ba sir leidana sir si bana ba di na tre hai ba sir adu sir ahan ma makta da wari ma thang hana ta bi ra ma sigi makha tar ko wari sni yamna nungai ga dori ne sir so mi gamai awaba marakta nungai ba wari ta ba si awaba marakta momon mi no khai ba dani kari hai ga da ba no khang re sir Captain Lading the second touring at the site Gola in Salamba Haibadoni, sir. No Tobokuregamai. Sir, no wonder, so, sir, Carino. So, Madame Namtivini Haita, any cause, Carino Nangido. Sorry, sir. I'm Matang me, Cox in the razor. Coxalo. Some day, Chinok, some the Lapiro, some the other Chinok, some the Levio go. Nakogi, what is the Yamna no I get a resiga, the what is the Soko soid and a Taziga, Sonda Lapiro, sit upon you, Yamno Miser. Sir, I Turbumai Kuroki Kunjamani, sir. Sir, Kukinosik demantor was sling out the Nedabu. Masiki Kudum Chavalorga. My take on Tono Honor University, sir. Masidiam the paint. Cookies in the Mokono Oida Banganga, Mokugi Hinavin, sir. I will have Harabadi, sir. I Handaki Todo Siam Pet. Cookies in the demantor was selling out the Nedabu. Masiki Kudum Savalorga might take Tantuna Mokin Honorable. Oida Banganga has a cookie sing Hinavi. My taste sing the Taishin of Honaduna, Matampunamokinele. Sir, Kumbi a Sigimanum channel, but Torbum White Kurokagi, sir. I mean, now him sinking anba. Sir, I say him, Zadri. Some of the Gisay Contour Cotanisa. Torbum White Kurok the Gilangelactuna, Tamavan Pokria so Manacta, Hanglivery Camp Elizabeth. Imonum Puna, now him sinking anba. Sir, I samak, Puna Elizabeth. Say sing me gitang, whom the Toki Batodo, Dugimatanga. Cookies in a canacena was a Torbunda, my tasting, I don't talk to the Malaki. Oi the Bakiang, Aduga. Makoina, Achumbas Hadana, Makona Matam, Punok Achumana, Madu Hona Dunalaki. My take that I Shinabamadi, Maran Season Base, Lisang Cinemakuna Sata Dunalaki. Why Kurok Hariba, Kulasi, Bishnupur district Arobakul. Aduga, Kumbi Essig Manung the Leva, Lam Amasu Olivanisher. Lana Sikukunya Horakivan. Anglo Cookie War Hariba get a sea, my tasting a my Taramle Haribasi, Taishin the Vanisher. The same with the get to the maintain my takivan at the Haiba, Mediana may extend a Pondopolakravan. Anglo Cookie Wari complex Hari Mamafam. Like Sang Hari Mamafamasi, Powder, Sanksilakuda, Puari the Ledam, Japan Sarma Tong, Anan be Haina. Kangaba Mafamasi the Cookie War complex Sotoma, Mokun Sarakivanisher. Sir, I in Haribo from Singase, Aran Mamati Govanati. Bishnupur district Haina Taba, signboard Televasu, Nomidang take to together. Tigal Urubasu, Cookie Kulai Pivani Hectamo the Moram. Komigi Pukri Haina Leramba, Puari the Yarivasi, Loxilaga, Poite Cookie Kul Haina Tondro Moquinarek. Kangbai Kangbai, Masi Hana Korombanati. Sir, Pawakso Ikai Owang Lekai, Masimak Adum Hana Kandaramban. Adubu, Cookie Natali Mate Miam, Moquina Pigatavanati. Tasing Harabadi, Mamang to Sumakogi, Gari Sing Masana Mai Taraga, Mighty de Tassin Magi Todo Cameron Lake Ravanisa. Masidi kun Tangnava, kun adu the lady by Queen Kangada. Masidi Miam Kanga. Makuigi,
tattana chatharba mokhoigi licha aikoina angang oiringi matamda kuki khul khangwasi es monjang aduga kaprang bonbom aduga johar masi gaktene khoina khang hojik anoba khul tara hena taselak sir hariba aikhoigasu khangna sanaba kuki singna sodum hai masidi yum asi Myanmar dagi lakpani Brahmis ngaktani habase loina tinaringe da makhoina su tattana hairamba wafam maruina Myanmar gi military junta na thorokpa aduga kuki masing thingamduna sanglakri makhoigi kani lokpa amasung aikhoiga makhoiga loina ringe matamda khoina irai laina khang komsi sahidi yamna wana lerambasi makhoina kani khara sunglaba matungda mathangi sahida gari macha ama thoba hektamak adungam asuki matik sel fangi habase masina talaki aishu chicken center ma hangduna lebe makhoina kani si mayong paire aigi chicken on anaba electronic meter on bada hektam makhoi meter do on balai sir aina hangmada masi makhoina duma mayak sengna makhoina dum haidokse masi kani ni haina duma makhoina haisa sir mamang thaktusu hojik tholiba thodo sugumna thokpa adugumba kayamarum lekhraban sir ILP gi matang da su release chananam honabada chatpa yaroi haibo wafam haiki aduga CAB gi matang da su adum haribase dum thoki kangbai phawbasi koki gi lamni aduga ban tawbo phaw yaroi haiduna makoina thinglapagi khana chenabagi thodo kyamaram thoki baleki sir maitei lebe yaroi talagani haibo phawbada makoina hairaki baleki bani adubu police commando singna ngak sen badagi thoning da thodok sing ado thoki da ngakani April tang kun ga tare numidangi punga mapan tarakku matamda kuki masa sing gari masa da tonglaga laki April gi kun gani pan chief minister na sanga ga da open gym adu mai tharga laktuna makoina torbum bangla amadi waikhrok ka tainaba haulai kopi hariba aduga kongrang esojang na chingba mafam sing asida maitei loina thoruklo maitei hat ke aduna makoina numidang adu da law kiba mayam adu sir masidi mafam adu da leri bai khoitena khangi sir paralysis tawduna lebe yamba phawbada makoina nungna thajelakudi ehing aduda saphagada mafam de khoi thangjin kibani nongalaga commando sing lakkibadi khara adum saphakibani koki singna maitei da onsinduna makoigi langi ningsing khuba mai thai haiduna makoina maral siri masidi oidaba wafam sir makoidi atai sinpam paibabudi kani thabani hena sen phangi haiduna thangjing jingda makoina kani tharakibani megi tang ahungi rally loiraba matungda nauri yauna khujukulai afaba kyamarum paiduna torbung bangla tamna lalaga maitegi yum sing adu khallaga makoina mai thakibani yum mai thabagi thabonu tel pung mari khale helakpa duaida makoina hauraki lanjena rakiba aikoi bangla gi matai de leiba church amagi marumda aikoi lothuna leki sir Scotland lomdagi nongmai pairaga lakkiba singna loliba aikoi onsinduna nongmai kapla ura haiduna fawbu makoina lauki mafam aduda nomidangi pung nipan tarakpa phawbada khoi lotuna leki haujimakti lengakna security matik chana piduna aikoi isagi yumda hanjan mangam hanbiro haibase masi matangdi khoin haijani sir makoina dilaw tholi makoigi separate administration leibagi mawda makoi masana dum haijari kokilen makoi masana dum thonjari lamka aikoi gi hana lejarama maming phawbada irang ase onthokuna makoina tawningbata tawriba mapu pandabagi mong tawbasidi sir masidi aduki matik pende sir sir akoi inauna hiring sir ai mati amata sir ai thamjauge ba sir habiyo kari habining sir yam nuai taba thawdokbudi mayam sidama loina tanari ko sir sir ai chu haira rui sira haidana ai chu khallaga leiramni sir ai khuga dagi kunjamani sir siam nuai te sir tholiba thawdokchi sei si mege tawumda koki narco terrorist na khangawdana manipur gi michamda atamnana makoina hekta landarakta nupi angang yauna miyoi sama yangkai gi mathakte hena hatkiba aduga miyoi lising amagi mathakte hena sopa nangan kiba miyoi lising humpu gi mathakta na lanjena duna relief camp singda makoi khari yum hanjanduna leina khrabaju sir aya manadi miyoi lising kya di hoji suma sama sa yum sangungam dana relief camp singda sangda phamlo dun leiri sir tha taruk pharak laba irang asida sir manipur amasu india lengak ani ngasi phawda laksin mangam dana lei yamna leibuk thiba haibduni sir aigi ming Hema dinamani sir ai sai ni pu tare lom su sir sum pen da bagi sir ai su akoi stay now amna sum phongdo pai mate matang mai joge na sir karim da kai blete habiu aikoi mapam sida miyamna wakali bese masida nang hoda ba yaro ka koi kem da laga madugi wakan na bagi tanja koi pijaga aduga habiu sir hanana thaga chari Surachanpur district ki manung chane leba Surachanpur police station ki kharom da 14 kilometer amar ongkhak tamak chalaga leba
खुगा मैतै ख्रिस्टियन लेकायदा सर मदुदा लेरमनि सर हौजिना लांजेन नरतुना सगोलमनगी रिसेंट हायर सेकेंडरी स्कूल दा हांगनिबा रिलीफ कैम्प दा लेबा सर अगी मिंग सर हेमाम दिनमनि सर अई अमु चाइजग्रे सर याम नुवाइता वफम जोचारबगी मनुंग चना लेरिबा मैतै सिंगना खुंदाबु खुगा मैतै ख्रिस्टियन लेकाय हाइदना इबुदौ हाथक्तगी खुंदा लेतादन लेरंग खुगा तुरेल वांगदा कुकी सिंगे अचौबु खुल अमसु खुंदादन ले मकोइगी खुल अदुदा ख्रिस्टियन लाइनिंग चटपा युमना तरा तरे लोमदि अदुमक ले हारिबा कुकी सिंगी खुल असिदा लेबा चर्च अदुमक मैतै कुकी चिननाउ सिंग पुन चर्च चटमिनदन याम नुंसी चानन अदुमक लेरक्किबन मदुदा नतना हानदगी हौना मफम अदुदा लेरंबा अदु सर तोंगान तोंगान फुरुप सिंगसु याम नुंसी चानन अदुमक लेमिनरम हदक इखंग खोंगदुना होरुलिबा मेगी तांग होंगी इरांग असिना अदुमक सर इरांग असि यामना कलक्किबन असुग यामना कलकने हाबदी सर कोइदि थाजरुति इरांग अदु थोलक्त्रिंगेगी ममांगदसु तोंगान तोंगान खना चेनबगे थौदोंसिंग अमदि इरांग थोकपा यावरगसु यामना अतेनबा मतंगि मनुंगदा सर अदुमक लोइसन्दुना लाकिबा ngaktang handakisdi sir kari haigedabno khangti loisinbagi mong adudi sunai rakidri sir aigi yumado mai thadokibadуда imungda thamba sel oina lupa lising yankai sana khara yum sanaba pairaga thamba akhaiba upak sing aduga jinga bantara aigi temena loijaba yen boiler samagi mathakta imung manungi polam sing punamak sing asi tumno mai chaki saurano lupa lak tara manga rongi oigedaba pochai singsu loinamak onki aigi isanupa ani aduga ꯑꯩꯈꯣꯏꯒꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯝꯃꯟꯈꯤꯕꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯈꯤ ꯁꯔ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯃꯈꯣꯏ ꯂꯩꯍꯧꯈꯤ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯃꯈꯣꯏꯒ ꯈꯪꯅꯕ ꯀꯨꯀꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯏꯆꯦ ꯅꯈꯣꯏ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ ꯍꯧꯖꯤꯛ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯇꯤꯟꯅꯕ ꯈꯪꯅ ꯆꯥꯟꯅꯕꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯔꯣꯟꯗꯨ ꯃꯈꯣꯏꯅ ꯇꯥꯕꯗꯒꯤ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯆꯦꯟꯊꯣꯔꯛꯂꯒ ꯃꯦꯟ ꯔꯣꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯑꯩꯈꯣꯏꯅ ꯍꯣꯟꯗꯣꯛꯄꯤꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯒꯥꯔꯤꯁꯤꯡꯁꯨ ꯂꯣꯏꯅ ꯍꯟꯅꯈꯤꯕ ꯃꯇꯝ ꯑꯣꯏꯈꯤ ꯃꯈꯣꯏ ꯑꯅꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯕꯗꯒꯤ ꯃꯈꯥꯔꯣꯝꯗ ꯆꯠꯈ꯭ꯔꯒ ꯊꯪꯅꯕ ꯈꯨꯜꯗ ꯃꯈꯣꯏ ꯂꯩꯍꯧꯈꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯂꯧꯈꯠꯄꯤꯔꯒ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗꯗꯤ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡ ꯊꯦꯡꯅꯗꯨꯅ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯈꯨꯒꯥ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯩꯀꯥꯏ ꯃꯗꯨꯗ ꯌꯨꯝ 18ꯇꯒꯤ ꯂꯧꯊꯣꯛꯄ ꯌꯥꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯂꯨꯠ ꯇꯧꯗꯨꯅ ꯂꯧꯊꯣꯛꯈꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯃꯥꯡꯍꯟꯈꯤ ꯁꯔ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯃꯨꯛ ꯃꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯂꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯁꯔ ꯏꯝꯐꯥꯜ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯁꯒꯣꯜ ꯇꯣꯡꯕꯒꯤ ꯔꯤꯁꯦꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯂꯩꯈꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯈꯤꯒꯗꯒꯦ ꯃꯐꯝ ꯑꯁꯤꯗꯤ ꯏꯁꯥꯒꯤ ꯌꯨꯝꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯋꯥꯕꯇꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯕ ꯌꯥꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯄꯤꯛ ꯊꯟꯅ ꯃꯈꯣꯏꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯩ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯑꯏꯪꯕ ꯉꯥꯛꯊꯣꯛꯅꯅꯕ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯇꯨꯝꯕꯗ ꯁꯤꯖꯤꯟꯅꯅꯕ ꯊꯥꯕ ꯐꯤꯔꯣꯜꯁꯤꯡ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯐꯝꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯂꯥꯛꯄꯗ ꯏꯪꯂꯣꯏꯗꯕ ꯀꯅꯥꯕꯨ ꯌꯥꯎꯕꯒꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯀꯅꯥꯗ ꯍꯥꯏꯔꯨꯒꯅꯤ ꯀꯔꯤꯗ ꯍꯥꯏꯔꯨꯒꯅꯤ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯅ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯈꯔꯒꯗ ꯑꯣꯏꯔꯁꯨ ꯌꯦꯟꯅꯕ ꯍꯣꯠꯅꯔꯤ ꯐꯪꯍꯧꯗꯕꯁꯤꯡ ꯑꯗꯨꯅ ꯀꯝꯗꯧꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯃꯤꯑꯣꯏ 60,000ꯒꯤ ꯃꯊꯛꯇ ꯂꯥꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯅꯕ ꯌꯥꯎꯔꯤ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯂꯩꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯁꯔ ꯍꯧꯖꯤꯛ ꯐꯤꯔꯣꯜ ꯑꯊꯥꯕ ꯂꯩꯇꯕꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕꯗꯤ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯍꯧꯔꯛꯂꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤꯕ ꯃꯇꯝꯗꯁꯨ ꯏꯁꯥꯒꯤ ꯁꯦꯠ ꯆꯥꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯣꯠꯆꯩ ꯑꯃꯠꯇ ꯄꯨꯔꯛꯄ ꯅꯪꯈꯤꯗꯕꯅ ꯀꯔꯤꯃꯠꯇ ꯑꯩꯈꯣꯏ ꯄꯥꯏꯔꯛꯈꯤꯗꯦ ꯃꯊꯧ ꯇꯥꯕ ꯄꯣꯠꯆꯩꯁꯤꯡ ꯂꯩꯅꯤꯡꯂꯕꯁꯨ ꯁꯦꯜ ꯂꯩꯇꯕꯅ ꯂꯩꯕ ꯉꯝꯗꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯈꯜ ꯁꯣꯟꯊꯗꯨꯅ ꯂꯩ ꯀꯅꯥꯗꯗꯤ ꯍꯥꯏꯔꯨꯒꯅꯤ ꯁꯔ ꯏꯆꯥꯅꯨꯄꯥ ꯑꯍꯟꯅ ꯋꯦꯁꯇꯔꯟ ꯀꯣꯂꯦꯖꯇ BA ꯑꯍꯥꯟꯕ ꯁꯦꯃꯤꯁꯇꯔꯗ ꯇꯝꯍꯜꯂꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯔꯤꯁꯦꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯗꯨꯝ ꯀ꯭ꯂꯥꯁ 9ꯗ ꯃꯤꯡ ꯆꯠꯂꯦ ꯁꯔ ꯏꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯀꯣꯂꯦꯖ ꯆꯠꯅꯅꯕ ꯒꯥꯔꯤ ꯑꯇꯣꯡꯕ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯃꯔꯝ ꯑꯁꯤꯅ
ꯑꯩꯍꯥꯛꯅ ꯄꯥꯝꯖꯕꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯒ ꯂꯩꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯃꯈꯣꯏꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯃꯈꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯕꯤꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯁꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯁꯔ ꯃꯁꯤ ꯈꯛꯇꯅꯤ ꯁꯔ ꯃꯁꯤ ꯈꯛꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯋꯥꯕ ꯃꯄꯥꯎꯁꯤꯡ ꯂꯦꯞꯇꯅ ꯇꯝꯂꯛꯄꯗ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕꯁꯤ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯆꯤꯊꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯑꯗꯨꯃꯛ ꯇꯝꯕꯤꯌꯨ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛ ꯈꯨꯗꯣꯡꯆꯥꯕꯗ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯖꯒꯦ ꯑꯗꯨꯒ ꯒꯥꯃꯩ ꯅꯪ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯨ ꯁꯔ ꯉꯁꯥꯏꯗꯒꯤ ꯉꯥꯏꯗꯅ ꯂꯩꯖꯔꯕꯅꯦ ꯁꯔ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯁꯔ ꯑꯇꯩꯕꯨꯗꯤ ꯀꯔꯤꯁꯨ ꯀꯩꯅꯣ ꯅꯠꯇꯦꯗ ꯁꯔ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯂꯥꯎꯅꯦ ꯁꯣꯝꯗ ꯂꯥꯎꯅꯦ ꯁꯔ ꯑꯣ ꯁꯣꯝꯒꯤ ꯃꯤꯡꯅ ꯀꯔꯤ ꯁꯔ ꯑꯩꯒꯤ ꯃꯤꯡ ꯀꯤꯌꯥꯝꯕ ꯁꯔ ꯑꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯉꯥꯏꯈꯣꯅꯤ ꯀꯤꯌꯥꯝꯕ ꯇꯨꯡꯗ ꯂꯦꯞꯄꯤꯁꯤꯅ ꯁꯔ ꯃꯥꯒꯤ ꯃꯤꯡ ꯂꯤꯟꯊꯣꯏ ꯀꯧꯏ ꯁꯔ ꯑꯩ ꯁꯣꯏꯗꯅ ꯇꯝꯖꯔꯛꯀꯦ ꯁꯔ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯁꯣꯝꯒꯤ ꯋꯥꯔꯤꯁꯤ ꯑꯋꯥ ꯑꯅꯥ ꯁꯔ ꯑꯩꯒꯤꯁꯤꯗꯤ ꯑꯋꯥ ꯑꯅꯥ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯁꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯁꯦꯡꯅ ꯀꯞꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯁꯛ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯀꯤꯌꯥꯝꯕ ꯑꯗꯨꯗꯤ ꯀꯤꯌꯥꯝꯕꯒꯤ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯑꯝꯇ ꯁꯔ ꯑꯍꯥꯟꯕꯃꯛꯇꯗ ꯁꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯜ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯕꯤꯔꯤꯕꯁꯤꯡ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯊꯧꯕ ꯀꯌꯥꯒꯤ ꯋꯥꯔꯤꯁꯨ ꯇꯥꯖꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯤꯔꯤꯕ ꯑꯋꯥ ꯑꯅꯥ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄꯁꯤꯡꯒꯤꯁꯨ ꯂꯣꯏꯅ ꯇꯥꯖꯔꯤ ꯑꯩꯁꯨ ꯂꯝꯁꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯩ ꯄꯟꯖꯅꯤꯡꯗ꯭ꯔꯦ ꯑꯩ ꯃꯌꯥꯝ ꯑꯩ ꯀꯣꯟꯅ ꯇꯞꯅ ꯁꯨꯝ ꯍꯥꯏꯖꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯁꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯔꯤꯁꯤꯅꯅꯤꯀꯣ ꯑꯩꯅ ꯌꯥꯈꯤꯒꯠꯆꯔꯤꯁꯦ ꯃꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯁ ꯀꯔꯤ ꯍꯥꯏꯗꯣꯏꯅೋ ꯈꯪꯗꯦ ꯃꯌꯥꯝꯅ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯑꯩ ꯋꯥꯔꯤꯁꯤ ꯃꯀꯣꯛꯇꯒꯤ ꯍꯦꯛꯇ ꯇꯝꯖꯔꯛꯀꯦ ꯑꯩ ꯋꯥꯔꯤꯁꯤ ꯁꯔ ꯌꯥꯅꯤ ꯌꯥꯅꯤ ꯍꯧꯕꯤꯔꯣ ꯍꯧꯕꯤꯔꯣ ꯑꯩ ꯑꯁꯨꯝꯅ ꯇꯧꯖꯕꯅꯤ ꯈꯨꯡꯒꯪ ꯑꯃꯗ ꯑꯩ ꯂꯩꯖꯩ ꯑꯁꯨꯝꯅ ꯗꯦꯕꯥꯟ ꯑꯝꯇ ꯂꯥꯛꯈꯣ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯈꯣ ꯀꯔꯤꯅꯣ ꯑꯁ ꯊꯕꯛꯅꯦ ꯑꯁ꯭ꯋꯥꯏꯗ ꯊꯕꯛ ꯆꯠꯂꯨꯒꯦ ꯀꯔꯤꯅꯣ ꯅꯪ ꯑꯃꯨꯛ ꯄꯥꯈꯣꯟ ꯑꯃꯨꯛ ꯁꯤꯔꯅꯤ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯍꯥꯏꯐꯦꯠꯇ ꯆꯪꯕꯤꯔꯝꯃꯣ ꯑꯁ ꯇꯧꯔꯛꯑꯅꯤ ꯅꯪꯒꯤ ꯊꯕꯛ ꯁꯩ ꯇꯧ ꯐꯣꯟꯗꯣ ꯀꯩꯅꯣ ꯀꯣꯛ ꯍꯥꯏꯅꯧ ꯌꯥꯗ꯭ꯔꯣ ꯐꯣꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯀꯩꯅꯣ ꯈꯔ ꯍꯥꯏꯅ ꯌꯥꯗ꯭ꯔꯕ ꯑꯁ ꯐꯣꯟꯗꯨ ꯐꯔꯛ ꯇꯥꯕꯩꯅꯤꯅꯤ ꯐꯣꯟꯗꯣ ꯑꯃꯈꯛ ꯄꯥꯏꯕꯅꯦꯕ ꯑꯗꯣ ꯐꯣꯟꯗꯣ ꯏꯁꯤꯡꯗ ꯇꯥꯕꯗꯒꯤꯅꯦ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦꯕ ꯁꯤ ꯆꯤꯊꯤꯁꯤ ꯑꯝꯇ ꯄꯤꯕꯤꯔꯝꯃꯣꯕ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗꯣ ꯍꯧꯖꯤꯛꯄꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯆꯤꯊꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯅꯪꯁꯨ ꯍꯦꯛꯇ ꯄꯨꯛꯆꯦꯟꯗꯨ ꯊꯣꯛꯅ ꯄꯤꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯑꯁ ꯄꯨꯛꯆꯦꯟ ꯄꯤꯛꯄꯩ ꯋꯥ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯗꯤ ꯐꯣꯟꯗꯣ ꯀꯣꯛ ꯁꯦꯝꯖꯜꯂꯣ ꯐꯣꯟꯗꯣ ꯁꯦꯝꯖꯜꯂꯒ ꯀꯔꯤꯅꯣ ꯐꯝꯃꯒ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯐꯝꯃꯒ ꯅꯣꯡꯉꯥꯟꯗ ꯅꯨꯃꯤꯠꯇꯧꯕ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯌꯥꯕꯗꯨꯕꯨ ꯌꯨꯝꯗ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯅꯤ ꯀꯔꯤꯅೋ ꯐꯣꯟꯒꯤ ꯀꯥꯟꯅꯐꯝꯁꯤ ꯈꯪꯗ꯭ꯔꯕ꯭ꯔꯕ ꯑꯁ ꯅꯪꯒꯤꯗꯣ ꯈꯪꯉꯦꯗ ꯔꯤꯆꯥꯔꯖ ꯍꯥꯞꯄ ꯉꯝꯗꯗꯅ ꯇꯧꯔꯤ ꯑꯣꯏꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯥꯏꯕꯤꯔꯝꯃꯨꯔꯣ ꯍꯥ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯈꯣꯏꯗꯣ ꯆꯤꯊꯤ ꯄꯤꯌꯣꯅ ꯇꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛ ꯆꯪꯉꯒ ꯔꯤꯆꯥꯔꯖ ꯍꯥꯞꯄ ꯉꯝꯗ꯭ꯔꯦꯅ ꯑꯩ ꯍꯦꯛꯇ ꯂꯤꯟꯊꯣꯏꯗ ꯍꯦꯛꯇ ꯍꯥꯏꯔꯝꯃꯒꯦꯅꯤ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯪꯁꯨ ꯊꯃꯣꯏꯗꯨ ꯀꯩꯅꯣ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗ꯭ꯔꯤꯗꯨ ꯀꯔꯤ ꯑꯣ ꯈꯪꯉꯦ ꯅꯪꯒꯤ ꯃꯄꯥꯗꯅꯦ ꯃꯤ ꯑꯃꯇ ꯐꯥꯎꯕ ꯌꯥꯗ꯭ꯔꯕꯅꯤ ꯅꯪꯒꯤ ꯃꯄꯥꯗꯕꯨ ꯃꯤ ꯐꯥꯎꯔꯗꯤ ꯍꯥ ꯂꯣꯏꯅꯃꯛꯅꯦ ꯃꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯍꯧꯊꯥ ꯆꯦꯟꯅꯔꯦꯕ ꯀꯔꯤꯒꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯊꯥ ꯆꯦꯟꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯁꯅꯥꯃꯇꯨꯝꯗ ꯍꯪꯉꯨ ꯁꯅꯥꯃꯇꯨꯝꯗꯣ ꯃꯥꯅꯁꯨ ꯍꯥꯏꯔꯤꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇꯕꯨ ꯆꯠꯂꯨꯔꯗꯤ ꯑꯁ ꯆꯪꯉꯒ ꯆꯤꯊꯤ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯥ ꯇꯧꯕꯤꯔꯝꯃꯨ ꯅꯠꯇꯦ ꯍꯦꯟꯃꯟ ꯂꯥꯡꯃꯟꯈ꯭ꯔꯦꯃꯤ ꯅꯣꯏꯒꯤ ꯅꯨꯡꯁꯤꯅꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯌꯥꯝꯅ ꯋꯥꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯆꯦꯟꯒꯦꯒꯣ ꯀꯣꯛ ꯆꯦꯟꯁꯤꯜꯂꯨ ꯀꯩꯅꯣ ꯅꯠꯇꯦ ꯀꯣꯛ ꯂꯧꯁꯜꯂꯒ ꯂꯣꯏꯔꯦ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯗꯤ ꯆꯤꯊꯤ ꯊꯥꯅꯔꯔꯣꯏ ꯅꯠꯇꯦ ꯐꯣꯟꯗꯣ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯔꯅꯦꯕ ꯑꯁ ꯅꯣꯏꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯕꯨꯛ ꯐꯠꯇꯕꯩ ꯋꯥꯅꯤꯗ ꯅꯣꯏꯒꯤꯅ ꯅꯨꯄꯤꯗꯨ ꯈꯔ ꯂꯥꯞꯅ ꯀꯣꯏꯔꯦ ꯑꯩꯒꯤꯅ ꯁꯤ ꯂꯩꯀꯥꯏꯁꯤ ꯂꯩꯍꯧꯔꯦꯅ ꯅꯣꯏꯅ ꯑꯩꯉꯣꯟda ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯁꯨ ꯈꯨꯗꯩꯗꯤ ꯏꯁꯇꯤꯗꯦꯅ ꯑꯩ ꯍꯥꯏꯗꯧ ꯂꯩꯇꯦ ꯑꯁ ꯌꯥꯔꯦ ꯄꯤꯔꯅꯨꯁꯦ ꯌꯥꯔꯦꯁꯦ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯑꯩ ꯄꯤꯔꯒꯦꯀꯣ ꯌꯥꯔꯦ ꯑꯩ ꯄꯤꯔꯒꯦ ꯌꯥꯔꯦ ꯑꯁ ꯅꯣꯡ ꯌꯦꯡꯒꯦ ꯇꯧꯕꯅꯤꯕ ꯀꯗꯥꯏꯅꯣ ꯁꯦ ꯄꯤꯔꯣꯁꯦ
nang na chithi de ige de maron singa do aingon da ko heta hairaga aina phajana mo chinna mari mari loina tamira lore linthoi mana samai na hare na ina wari do tho haira lore hairok se chithi do hang to duga paro ai chinna hairam ge be as yare de ba noi so haijari matik loina ma aingon da lagna bra ke nom tawre ai gi sumatam lakhini ke none ai so som maru mo phangdo lebine ba marup tu phangadi ai so mobile phone do ai so han ma legi na khalini ma su pai bu di pai bo ma gi phone do moi imung manung na ne ai ga mari leine ne khangki ba numi tu de gi phone do ni thiru ngai na pa hendre tauni moi gi ta khambai do mapa do sathi bane kai ro le kai de ne as kai no ne matam ma gi mung na jatra ni adu ni ada ne na tawdana muktra ma koi ne lei as kai hai do khang di mapa do ai ne hek moi mung de sangor di hoi 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 kai do la no ha kai thawol le ge nang na khoi de toi lai si kai no masi wahai wata si tor ku si ore je ai sang talle mi adu gi ne ba ai kai do la no nang si lai si kari le khoi lin thoi ga kari nang kari khang na ba kari matang kari ha kari hai ba as wangang sangang na maru am phaja da ne oto bagi nupi mo koi nang na su nati matu hi lin thoi hai du natri je nang lei tra bra atop nupi lei tra bra as yare yare lin thoi da kari le re magi nung sira ba saktam aidi mangla ta sudum uduna leiri mana haiba wahi punama aidi na kongda dung ngang duna dum le kari gum matam na mana haiba wahi singdo ai sagi akoi ur ungdana leiba dane mi ka nam leitam matam da isana mana ngang liba du gi pakhum ai khumjan me yawri kari gum matam da inu hang hang ma si yawri nung sina ba gai di roi bani phone ga pai de bai wani nati adok yamna nung sinar ga nokoi ni na phone pai da na nung sinari sibu karam haina tawbuno ba aina sa haisine mi aina phone do bera tawkiben aina mu phone do ya taraga su karim kana deba maram di my phone do aiga mari leine na khangmo de gi moi pabung na bagi phone do ni thinu na pai gi yatre nong ma gi ga thinu matam da su yamna thoi nungai tana mana tamamane ado se amuk to nung ji jam to bibiru so ba as kok paraga ina hairu ge su yade ado ngai khone moi pabung no kari no boje hari sibu kari no ba tawrisi as khangde kari haideno sel thokti sinidana ai pamde aduga mokoi gi kari no low waina ba low na ba leina ba haibra kano boru mapang khare imphalom de lei adugi nupa amadi veterinary gi officer oi haibra kari no san doctor haibra kari no aduni na ado macha no pido de thajani sinidana nomdi lambi de thina ga ingon de hekta direct to haijela poi wani as ai khudok su kya sawningre adubu ai so ai na khangnari ba nupi gi mapa oi bani na khutsi thiega ini hekta khangboi wani ko ai amuk to ngai ko ai buro pabung kare pabung ga nang ne ngoda pabung ko ri ga gina ai wa gi mona tawne hauji ki matam ma ji di sen thok to bi yaroi sen yaudune hingane haibo wakhal du di khan ganu ne adu gai wa ge ai khoi gi lin thoi ge na khoi ge loina tinaba ai pamde yengoi nang su ngallinge gi matam da nang gi khongpham ma sem no khono khongang asi de khoi leri ba se lau su ba ha mi gi khulang chatpa mi gi lau matam da lau sur gi hingmane yaroi ne lau suruk ta ba matam da di kari sani madu ngai gi matam du nati yumthong khudimakta lau amamam leinaraga lau khulang chanabadu di ai gi lau do mu yaw na ai khoi gi lau du yawri ba mi du na mu makhoi gi hairaku matam na makhoi gi mu chatphong namna na honabadu matam madu da khara chanaramagi wan haujing makti madu chanabadi nati dana ai wa hege lau suraga nupi thakani lau suraga khoi hingani haibo wakhalon di thado aduga masima su phangu aina pamda ba mafam da di aingonda yet ke haina khak khan ganu ai mi amagi mafam da kaya thina chai bai ngang ba su pamde aina hairi ba wafam si su nang na di nongonda nungairam da badi gai adu aina nongonda singnaraga haiba nati ai su ai gi sa ko bani ni sa do phaning nang su kari gu matam da mapa amagi khongpham da leblam batara badi masa du gi phanana bagi da mokta matam punamak ta khan gani haiba si aina su khang ai nakhoi gi halaman singa su ai wari watai ai noma sage haina khanmen
ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯅꯁꯥꯅ ꯈꯣꯡꯐꯝ ꯑꯁꯤ ꯍꯣꯡꯗꯣꯛꯄꯅ ꯐꯒꯅꯦꯅ ꯈꯜꯂꯤ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯃꯇꯝꯗꯒꯅꯦ ꯑꯩ ꯃꯤꯠ ꯌꯥꯝꯅ ꯅꯥꯈ꯭ꯔꯕꯖꯥꯠꯅꯤ ꯌꯥꯝꯅ ꯅꯥꯈ꯭ꯔꯕ ꯏꯆꯥ ꯅꯨꯄꯤ ꯑꯁꯤꯅ ꯊꯥꯕꯜ ꯆꯣꯡꯐꯝ ꯈꯪꯗꯕ ꯃꯈꯩ ꯅꯪꯅ ꯃꯁꯤꯗꯩꯗ ꯎꯔꯨꯔꯨꯔꯨ ꯂꯩꯁꯟꯗꯨꯅ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯂꯣꯏꯅꯃꯛ ꯇꯥꯔꯕꯅꯤ ꯏꯆꯥ ꯅꯨꯄꯤꯁꯤꯁꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ ꯅꯪꯅ ꯅꯤꯡꯕ ꯑꯗꯨꯗ ꯏꯆा ꯅꯨꯄꯤꯁꯤꯁꯨ ꯎꯔꯨꯔꯨ ꯂꯩꯗꯨꯅ ꯊꯝꯃꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯇꯥꯔꯕꯅꯤ ꯑꯗꯨꯅꯅꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯐꯣꯟ ꯄꯥꯏꯍꯟꯗ꯭ꯔꯤꯕ ꯃꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯑꯩꯅ ꯅꯪꯕꯨ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯕꯨ ꯌꯦꯛꯅꯕ ꯑꯃꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯑꯩꯅ ꯀꯔꯤꯁꯨ ꯉꯝꯃꯣꯏ ꯑꯩ ꯂꯤꯟꯊꯣꯏꯒꯤ ꯃꯄꯥꯅꯤ ꯅꯪ ꯈꯪꯉꯦꯗꯅ ꯑꯩ ꯂꯣꯏꯅ ꯈꯪꯖꯩ ꯄꯥꯕꯨꯡ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯥꯕꯨꯡ ꯉꯥꯛꯄꯤꯒꯅꯤ ꯋꯥꯈꯜ ꯇꯥꯎ ꯉꯜꯂꯤꯉꯩꯗ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯣꯡꯐꯝ ꯑꯗꯨ ꯁꯦꯝꯗꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯅꯤ ꯑꯩꯈꯣꯏ ꯈꯨꯟ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯈꯨꯟꯖꯥ ꯃꯁꯦꯟ ꯉꯥꯛꯇꯅꯤꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯜꯂꯒ ꯅꯆꯟ ꯅꯆꯦꯁꯤꯡꯕꯨ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯒ ꯅꯪꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯜꯂꯒ ꯈꯨꯗꯨꯝ ꯆꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗꯤ ꯈꯟꯒꯅꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯁꯨ ꯑꯗꯨꯃꯛ ꯇꯧꯔꯛꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯆꯦ ꯏꯆꯜꯁꯤꯡꯗ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯡꯁꯤꯕ ꯇꯝꯕꯅꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕ ꯇꯝꯃꯒ ꯈꯔ ꯈꯪꯅꯗꯅ ꯉꯥꯡꯅꯗꯅ ꯇꯧꯔꯝꯃꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯟꯈꯤ ꯅꯈꯣꯏꯁꯨ ꯏꯆꯥ ꯂꯤꯟꯊꯣꯏꯒ ꯂꯣꯏꯅꯔꯤ ꯇꯤꯟꯅꯔꯤ ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁ ꯕꯤꯠꯀ ꯄꯨꯡꯇꯦꯛ ꯇꯦꯛ ꯆꯥꯅꯤꯗ ꯂꯝꯕꯤꯗ ꯊꯠꯂꯒ ꯍꯦꯛꯇ ꯇꯧꯔꯛꯄꯅꯦꯃꯤ ꯃꯗꯨꯗꯤ ꯈꯔ ꯂꯩꯔꯒꯅꯤ ꯑꯗꯨꯝ ꯂꯤꯟꯊꯣꯏ ꯐꯣꯟ ꯄꯥꯏꯍꯟꯈꯤꯗ꯭ꯔꯦ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯐꯨꯠꯄꯥ ꯆꯪꯕꯅꯤꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯈꯔ ꯂꯧꯔꯒ ꯆꯤꯊꯤꯁꯤ ꯈꯔ ꯄꯤꯔꯝꯃꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗ꯭ꯔꯒꯗꯤ ꯄꯥꯡꯅꯤꯡꯗ꯭ꯔꯕ ꯑꯗꯨꯅꯤ ꯐꯔꯦ ꯅꯪ ꯄꯤꯔꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯅ ꯁꯤꯅꯤꯗ ꯆꯤꯊꯤ ꯅꯠꯇ꯭ꯔꯁꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗ ꯁꯨꯃꯥꯏ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯅꯤ ꯑꯁ ꯌꯥꯔꯦꯁꯦ ꯄꯤꯔꯛꯑꯣꯁꯦ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯁ ꯀꯔꯤꯅꯣ ꯁꯤꯕꯣ 74 ꯍꯥꯞ ꯀꯥꯏꯗꯨ ꯊꯥꯗ꯭ꯔꯣ ꯁꯤ ꯄꯥꯔꯗꯤ ꯃꯇꯠ ꯇꯠꯀꯅꯤꯅꯦ ꯀꯥꯏꯅꯅꯤ ꯀꯥꯏꯗꯨ ꯊꯥꯗ꯭ꯔꯕ ꯑꯁ ꯌꯥꯔꯦꯕ ꯅꯪꯁꯨ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯀꯔꯤꯝꯇ ꯂꯩꯇꯕꯅꯤ ꯌꯥꯔꯦ ꯁꯤꯡꯈꯛꯇ ꯄꯤꯔꯝꯃꯣꯕ ꯑꯗꯨꯅꯗꯤ ꯃꯦꯒꯤ ꯇꯥꯡ 2 ꯑꯣꯀꯦ ꯄꯤꯔꯒꯦ ꯑꯗꯣ ꯁꯤ ꯄꯤꯕꯒꯤ ꯀꯔꯤꯗꯤ ꯀꯣꯡꯒꯦꯕ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯂꯩꯒꯦ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯅꯪ ꯆꯥꯅꯤꯡꯕꯗꯣ ꯌꯥꯔꯦꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯣꯟꯊꯣꯛꯄ ꯅꯪꯁꯨ ꯁꯩꯇ ꯑꯣꯏꯕ ꯌꯥꯔꯦ ꯑꯩ ꯄꯤꯔꯨꯔꯒꯦ ꯍꯣꯔꯦꯟꯗꯤ ꯃꯥꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯆꯦ ꯑꯃꯗ ꯈꯣꯠ ꯏꯔꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯣꯁꯤꯔꯣ ꯌꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯣ ꯑꯗꯨ ꯈꯛꯇꯪ ꯌꯧꯔꯒ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯖꯔꯒꯦ ꯑꯣ ꯑꯔꯣꯟꯕꯁꯤ ꯌꯥꯝꯅ ꯂꯩꯕꯒꯤ ꯋꯥꯅꯤꯅꯤ ꯃꯅꯨꯡꯗ ꯑꯁ ꯌꯥꯔꯦꯕ ꯄꯤꯔꯝꯃꯣꯕ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯊꯦꯡꯅꯔꯁꯤꯀꯣ ꯌꯥꯔꯦ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯝꯃꯒꯦ ꯍꯣꯔꯦꯟ ꯑꯩ ꯇꯨꯔꯦꯟꯄꯥꯟꯗ ꯂꯩꯔꯝꯃꯒꯦ ꯌꯥꯔꯦ ꯁꯤꯗꯤ ꯑꯩꯅ ꯄꯤꯔꯦꯅ ꯈꯜꯂꯣ ꯆꯠꯂꯨꯒꯦ ꯑꯁꯨꯝꯅ ꯑꯩꯒ ꯂꯤꯟꯊꯣꯏꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯂꯩꯅꯈꯤ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯅꯤꯡꯗꯕ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦꯏꯃꯥꯟꯅꯕ ꯑꯃꯃꯨꯛ ꯊꯥꯖꯜꯂꯤ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯤꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯂꯧꯏ ꯊꯥꯁꯅꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯂꯧꯏ ꯁꯅꯥꯃꯇꯨꯝꯁꯨ ꯑꯩ ꯎꯕꯗ ꯃꯈꯣꯏꯗ ꯄꯥꯈꯣꯟ ꯊꯥꯔꯛꯀꯅꯤ ꯆꯤꯊꯤ ꯄꯤꯔꯨꯁꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅ ꯆꯤꯊꯤꯗꯤ ꯄꯤꯔꯨꯒꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯄꯥꯏꯍꯟꯈꯤꯗꯕꯅꯤꯅ ꯆꯤꯊꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯅ ꯃꯊꯪ ꯏꯔꯥꯡ ꯑꯁꯤ ꯇꯞꯅ ꯁꯨꯝ ꯃꯈꯣꯏꯒꯤ ꯔꯦꯂꯤ ꯆꯠꯂꯕ ꯃꯇꯨꯡꯗꯒꯤ ꯃꯩ ꯋꯥꯏꯕ ꯍꯧꯔꯛꯈꯤ ꯇꯣꯔꯕꯨꯡꯗ ꯃꯩ ꯊꯥꯗꯨꯅ ꯃꯩꯇꯩꯒꯤ ꯈꯨꯟꯁꯤꯡꯗ ꯑꯇꯝꯅꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯥꯎ ꯑꯁꯤ ꯃꯊꯪ ꯁꯟꯗꯣꯔꯛꯄꯗꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈꯤ ꯃꯥꯒꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯗꯨꯅ ꯆꯦꯟꯅꯈꯤ ꯃꯁꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯕ ꯀꯥꯡꯕꯨ ꯐꯥꯎꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯍꯟꯅ ꯇꯨꯅ ꯌꯦꯡꯅꯕ ꯅꯠꯇꯦ ꯃꯥꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯆꯠꯅꯈꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯒꯥꯔꯤ ꯂꯩꯔꯕꯁꯨ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯒꯥꯔꯤ ꯄꯨꯗꯨꯅ ꯂꯧꯕꯨꯛ ꯐꯥꯎꯔꯒ ꯃꯆꯥ ꯃꯁꯨꯁꯤꯡ ꯄꯨꯗꯨꯅ ꯆꯠꯈꯤ ꯌꯥꯝꯂꯕ ꯃꯌꯨꯝꯗ ꯂꯟ ꯊꯨꯝ ꯁꯅꯥ ꯁꯦꯜ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯈꯤ ꯃꯐꯝ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯊ꯭ꯋꯥꯏ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯅꯈꯤꯕ ꯑꯌꯥꯝꯕ ꯑꯣꯏꯈꯤ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯅꯐꯝꯁꯨ ꯂꯩꯇ
तौफम खंद लिंथोई इमुंग मनुंग मिसिंग चेन खरब चेंदबरा आई इसादा पाखत पाफाउकी अमरोमदा आइगिसु आइगी असोनबा इमा अदुगा असोनबा पम इचिनि नाउ लेरिबा इयामगी मसासिंग मखोइसिंग अदुगा कदाइदे चटकदबनो आइसु तौफम खंददना मखोइगी पुंसिसु कंदबा यादि अमरोमदा लेखाई दमक्तदा लेरिबा आई खंगनर लिंथोई महाक्ति करम तोरगनी खलुबदा आइगोंदा अवाबोइकी आई तौफम खंगिदे माइके अमरोमदना इरांग असिना माइके अमदा चली नोंमै कापसिनर युम मै थाबा अमदी हार्प तुपगी थबक चथरे हाइबगी पाउ माइके कयादा नुमिदांग वाइरमददी मैनि नक्संग नांगदा युम पुनमक मैनि सा मदुगी मथक्ता नोंमै कापसिनदना मखोइने खोइगी मथक्ता एटेक तौरखिब मदुदगी चेनबा नतना एखोइ करिगुम उपाय अमता लेखि मागी मागी ngamnanabagi damak thawai hingnanabagi damak mai kai kayada chenaduna leki adubu ai ninthoi do phone tawgada bas ai gi phone chu leki ai awabo iki asumda ekhoi yamno wana thawai hingnanabagi damak mana thoka imung manungi miyo sing puduna ekhoi chenaki asumda ekhoi mafam amada thoptuna lebadagi army ne ekhoi mafam amada puthoki miyam telibe marak aduda linthoi yawbra haiduna aina koi hengengi अदुबु लिंथोइसु याउथि मखोइगी सागै नाते अदुगा मखोइगी मी अमते याउथि आइना खनखि मखोइ अतोप रिलीफ केम अमदा सोइदना चलमा थारे हाइद अमबुरे रिलीफ केम अमदा साफना सोइदना टेक्ता काइदना बु लेरबदि हाइदुन खनखि अमरोमदा युम कैगी मालचांग कया मरो मांगबगी रिलीफ केम अदुदा टेंग था खोलना मियाम पुनमना निंखि अखोइगिदि तंगाइ फदना युम कै अदुगा युमगी चाकलिबा पोचै हाइबबु फिरोल चारोल खरा अदुगा युमदा लैबा सन अदुगा मनिंगदा लोइबा ओक अनि खक सर यामना वाना अतुसो आई ओकतो लोइजखिबने अदुगा येन ओइना येन कुनमरी कुनमंगा nganu tara mari manga maka madu khaktani sar khoigidi adubu lan thum yamna leiba sel thum yamna paiba mokhoigidi haininga hai leitana lan thum lak sar lupa lak kun thagi wanatre lak ni phu yang khai lupa crorong gi mathak ta mangbi manung phawb loini yoki madu mayam dugi manungda sir linthoigi makhoigi mungsi yauki sir adubu mahak thina dabadu nei ngonda awa boiki maga paw phona ga dabasu ai awa boiki mathang relief cap amada khoina thungliba mafam aduda aroibada ai imanaba devan thinaki ai laune sida laune kaino laune sida laune nati kamai tori ima babung kamai torge moi budi sida loina leiri sida leiri ju mi chatri ka khare hen mani sida leibadi nungai dong mande mafam amadum hongje namu tori sisu ming panjali ga panjandega sida khare leiri noidi kamai torge akoi gi ju ima khaktani dana koi di babung leitre isanu pi ge naunu paga gurung celak dana koi jodum relief ke mama dam palu redana nakhuni nang lithoi theinarabo nati nang lithoi gi pau tabra mabu kadai deliki as mokoi di nungai re moi leri mfundu di mi koyano ne samga ga yang khero mai bergeno adu mu fundu pulub lei as wara male oi mojau nga mo moi gi handu jo hojikti lan thum mayam do oi sakramni na phammaga ungaga khadang mel ga lera male sini karim ta kana de ai sel pai bani kero le kai dei adu ni da ne hayeng le ga na mang khiba khot ki bu yenga mokoi gi sentum birak pagi de thum yai ko adu bu hojikti lair bi na khun chap manar phau bayam leiba tractor leiba nate fajaba gari ga lupa la kun mari kun manga ko khodi maron ga hai bai je de ni gari ta ngai do tum dur mai loi chak na gre akoi ni san gari khara sa ha second khara sa yebon khara sa ba nangi oksing du ko mai tor ba kadai ni no da oksu sanju nganu su yensu amata loksan bana ngak na te mi phatta sing du ne loi hoi da loi chara man mabuk phat khidra ngak tani go madu chara mabuk kakhat moi do loi sira dine moi te sira di phani har sini ai gi du sini moi no loi ne saram go dor mi ngai ko adu mabu kam doge mabu kari doge ba nang na magi dam ta khan ba sidi sai ta woi ba noi ni gi nuksina ba sidi kalak sagri nang na lingthoi ba so yamna nungsi ba siwe nakhoi ni bune lamna na leiba sidi saita boi ba ai yamna nungai thi hojikti laira bina khun ba chap mana ra bani na mapa da so
ꯃꯨꯛꯄ ꯌꯥꯕ ꯃꯨꯛꯂꯝꯂꯒ ꯍꯧꯖꯤꯛꯇꯤ ꯃꯨꯛꯐꯝ ꯂꯩꯇꯗꯅ ꯍꯥ ꯏꯁꯤꯡꯗ ꯁꯨꯃꯥꯏꯅ ꯅꯣꯟꯊꯔꯒ ꯌꯦꯡꯕꯗ ꯃꯃꯤ ꯌꯦꯡꯕꯗꯨ ꯅꯠꯇ꯭ꯔ ꯃꯤꯡꯁꯦꯜꯐꯥꯎ ꯌꯦꯡꯕ ꯐꯪꯕ ꯅꯠꯇꯦꯕ ꯀꯗꯥꯏꯗꯒꯤ ꯆꯥꯐꯝ ꯊꯛꯐꯝꯒꯁꯤ ꯈꯪꯕ ꯅꯠꯇꯦꯗ ꯂꯥꯗꯒ ꯇꯧꯔꯒ ꯊꯥꯗꯅ ꯆꯥꯕꯤꯅꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯂꯤꯟꯊꯣꯏꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪ ꯃꯥꯒꯤ ꯅꯝꯕꯔ ꯆꯤꯐꯥ ꯄꯨꯕ꯭ꯔꯥ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯨ ꯃꯥꯒꯤ ꯅꯝꯕꯔ ꯈꯪꯗ꯭ꯔꯗꯤ ꯀꯅꯥꯒꯤ ꯅꯝꯕꯔ ꯈꯪꯗꯣꯏꯅꯣ ꯑꯁꯦ ꯑꯩꯁꯨꯅꯦ ꯁꯦ ꯅꯪ ꯇ꯭ꯔꯥꯏ ꯇꯧꯁꯦ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯁꯦ ꯇ꯭ꯔꯥꯏ ꯑꯝꯇ ꯇꯧꯕ ꯀꯗꯥꯏꯅꯣ ꯃꯣꯏꯒꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯄꯥꯏꯔꯛꯑꯗꯤ ꯄꯥꯏꯔꯛꯑꯁꯨ ꯀꯔꯤꯅꯣ ꯑꯩ ꯇꯧꯒꯦꯁꯦ ꯑꯩ ꯍꯦꯛꯇ ꯍꯪꯒꯦꯕ ꯅꯠꯇꯦ ꯅꯪꯅꯦꯅ ꯍꯥꯏꯔꯨꯅꯨ ꯑꯩꯅ ꯐꯣꯟꯗꯣ ꯇꯞꯅ ꯄꯥꯏꯔꯒꯦ ꯃꯁꯤꯗ ꯄꯪꯕ ꯂꯥꯡꯈ꯭ꯔꯦ ꯅꯪꯁꯤꯕ ꯅꯔꯤꯟ ꯌꯥꯎꯗꯕꯁꯤꯅꯕ ꯀꯌꯥꯝꯕ ꯃꯤ ꯑꯣꯏꯌꯨ ꯀꯌꯥꯝꯕ ꯃꯤ ꯑꯣꯏꯒꯦꯗꯤꯅꯦ ꯁꯦ ꯅꯨꯄꯥ ꯊꯣꯛꯁꯦ ꯄꯥꯏꯌꯨꯁꯦ ꯐꯣꯟꯁꯦ ꯄꯥꯏꯌꯨꯁꯦ ꯄꯥꯏꯒꯦ ꯃꯥꯒꯤ ꯅꯝꯕꯔꯗꯣ 9856797626 ꯀꯔꯤꯅꯣ ꯐꯣꯟꯁꯦ ꯅꯣꯠ ꯔꯤꯆꯦꯕꯜ ꯂꯩ ꯅꯦꯠꯋꯥꯛ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯤꯅꯤ ꯈꯔ ꯑꯃꯨꯛꯇ ꯇ꯭ꯔꯥꯏ ꯇꯧ ꯀꯣ ꯅꯨꯄꯥ ꯊꯣꯛ ꯑꯩ ꯂꯥꯏꯉꯩꯁꯤꯗꯅꯦ ꯁꯤꯗꯒꯤꯗꯤ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯀꯗꯣꯏꯅꯣꯁꯨ ꯑꯩꯈꯣꯏ ꯈꯪꯉꯝꯕ ꯅꯠꯇꯦ ꯇꯧꯁꯜꯂꯨꯅꯦ ꯁꯤ ꯑꯝꯇ ꯇꯧꯁꯜꯂꯨꯅꯦ ꯆꯠꯂꯦ ꯐꯣꯟ ꯆꯠꯂꯦ ꯍꯜꯂꯣ ꯀꯌꯥꯝꯕ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯂꯤꯟꯊꯣꯏ ꯅꯪ ꯑꯩꯅꯦꯅ ꯀꯃꯥꯏꯅ ꯈꯪꯒꯦ ꯈꯪꯉꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯀꯗꯥꯏꯋꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯑꯩ ꯃꯣꯏꯔꯥꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯂꯩꯒꯦ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩ ꯃꯣꯏꯔꯥꯡꯗꯒꯤ ꯊꯣꯛꯂꯛꯑꯕꯅꯦ ꯃꯐꯝ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯍꯧꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯔꯣꯝꯗ ꯂꯩꯒꯗꯕꯅꯣ ꯈꯪꯗꯦ ꯏꯝꯐꯥꯜꯂꯣꯝꯗ ꯆꯠꯀꯅꯤꯁꯨ ꯍꯥꯏ ꯀꯔꯣꯝꯗ ꯂꯩꯒꯗꯕꯅꯣ ꯈꯪꯗꯦ ꯉꯥꯏꯈꯣ ꯅꯪꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨ ꯑꯦꯛꯖꯦꯛꯇꯤ ꯍꯥꯏꯔꯝꯃꯣ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯦ ꯃꯤ ꯌꯥꯝꯃꯦ ꯅꯪ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯁꯨ ꯅꯪ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯀꯗꯥꯏꯗ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯑꯩꯗꯤ ꯐꯣꯟ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩ ꯅꯝꯕꯔꯁꯤꯗ ꯍꯥꯏꯔꯛꯀꯦ ꯅꯝꯕꯔꯁꯤ ꯀꯅꯥꯒꯤꯅꯣ ꯁꯤꯕꯨꯗꯤ ꯗꯦꯕꯥꯟꯒꯤ ꯅꯝꯕꯔꯅꯤ ꯃꯥ ꯂꯩꯒꯗꯕ ꯑꯣꯏꯔꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ ꯌꯨꯝ ꯃꯩꯁꯨ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ ꯂꯟꯊꯨ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ ꯄꯥꯕꯨꯡꯁꯨ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯃꯥꯁꯨ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ ꯐꯤꯔꯣꯜ ꯍꯥꯏꯕꯕꯨ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯈꯔꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤꯅ ꯀꯔꯤ ꯊꯣꯡꯒꯗꯒꯦ ꯅꯪꯒꯤ ꯃꯔꯝ ꯈꯪꯅꯤꯡꯗꯨꯅ ꯂꯩꯕꯅꯦ ꯅꯪꯒꯤ ꯐꯣꯟꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯦ ꯄꯥꯎ ꯈꯔ ꯐꯥꯎꯅꯒꯗꯕꯁꯨ ꯑꯁ ꯑꯩꯒꯤ ꯐꯣꯟꯗꯨ ꯏꯁꯤꯡꯗ ꯇꯥꯕꯗꯒꯤ ꯁꯦꯝꯕꯒꯤ ꯔꯤꯄꯦꯌꯥꯔꯤꯡ ꯇꯧꯕꯒꯤ ꯗꯨꯀꯥꯟꯗ ꯊꯝꯃꯝꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯧꯔꯒꯦꯅ ꯇꯧꯕꯗꯒꯤ ꯂꯧꯕ ꯊꯣꯛꯂꯛꯄꯗ ꯏꯔꯥꯡꯗꯨꯗꯒꯤ ꯑꯗꯨꯝ ꯃꯔꯤ ꯑꯗꯨꯝ ꯐꯣꯟꯁꯨ ꯂꯧꯔꯛꯇ꯭ꯔꯦꯗꯅ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟꯗ ꯇꯧꯒꯗꯕꯁꯨ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯐꯣꯟ ꯄꯥꯏꯍꯟꯗꯕꯗꯨꯗ ꯑꯩ ꯄꯥꯎꯁꯦ ꯍꯪꯐꯝꯁꯨ ꯂꯩꯇꯕ ꯐꯣꯟꯁꯨ ꯂꯩꯇꯕ ꯀꯔꯤꯃꯇ ꯈꯜꯂꯨꯔꯅꯨ ꯗꯦꯕꯥꯟ ꯂꯩꯔꯤꯉꯩꯗꯨꯗ ꯑꯩ ꯁꯣꯏꯗꯅ ꯃꯔꯣꯟꯗꯣ ꯍꯥꯏꯔꯛꯀꯦ ꯌꯥꯔꯗꯤ ꯅꯈꯣꯏꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦꯅꯤ ꯆꯞ ꯃꯥꯟꯅꯔꯁꯤꯗꯤ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯑꯩ ꯍꯨꯔꯒ ꯑꯃꯨꯛ ꯎꯁꯅꯨ ꯍꯥꯏꯁꯅꯨ ꯃꯥꯒꯤ ꯃꯐꯝꯗ ꯅꯪꯅ ꯀꯔꯤ ꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤꯌꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤꯁꯨ ꯀꯔꯤꯃꯇ ꯂꯩꯇ꯭ꯔꯕꯁꯤꯗꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯀꯔꯤ ꯈꯦꯟꯅꯕ ꯂꯩꯔꯤꯒꯦ ꯆꯞ ꯃꯥꯟꯅꯔꯦ ꯌꯨꯝꯁꯨ ꯃꯩ ꯂꯣꯏꯅ ꯆꯥꯛꯂꯤ ꯁꯦꯠꯂꯤꯕ ꯐꯤꯁꯤꯡ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯔꯔꯣꯏ ꯂꯥꯛꯑꯣ ꯅꯪ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯂꯤꯟꯊꯣꯏ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯪꯅ ꯗꯦꯕꯥꯟꯒꯤ ꯐꯣꯟꯁꯤꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯏꯃꯥ ꯄꯥꯕꯨꯡ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯦ ꯑꯇꯩ ꯂꯣꯏꯅ ꯄꯨꯔꯒ ꯅꯪꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨꯗ ꯑꯩꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯀꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯔꯛꯄ ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯂꯤꯟꯊꯣꯏ ꯃꯐꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯪꯒꯣꯏ ꯑꯣꯜꯍꯧꯔꯦ
ꯐꯠꯇ꯭ꯔꯕ ꯁꯤꯡ ꯑꯗꯨꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯈꯤꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯄ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯉꯝꯗꯦ ꯀ꯭ꯌꯥꯝꯕ ꯅꯨꯡꯁꯤꯀꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯐꯪꯂꯔꯣꯏꯗꯕ ꯂꯤꯟꯊꯣꯏ ꯀꯔꯤꯒꯤ ꯐꯪꯂꯣꯏꯗꯒꯦ ꯏꯔꯩꯄꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯅꯤ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯀ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯃꯁꯥꯒꯤ ꯃꯔꯩꯄꯥꯛꯄꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯍꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯅꯨꯡꯁꯤꯔꯕ ꯅꯪ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯗꯨ ꯁꯣꯏꯗꯅ ꯅꯤꯡꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯅꯤꯡꯖꯕꯁꯦ ꯊꯨꯡꯕ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯤꯡꯃꯤꯟꯅꯁꯤ ꯐꯔꯦ ꯀ꯭ꯌꯥꯝꯕ ꯑꯗꯨꯗꯤ ꯑꯩ ꯗꯦꯕꯥꯟꯒꯤ ꯅꯝꯕꯔꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯒꯦ ꯁꯤꯗꯩꯗ ꯃꯤꯡ ꯄꯥꯟꯁꯤꯟꯕ ꯈꯔꯁꯨ ꯌꯥꯎꯔꯤ ꯆꯠꯀꯗꯕ ꯃꯐꯝꯗꯨ ꯀꯗꯥꯏꯗꯅꯣ ꯃꯤ ꯈꯔ ꯌꯥꯝꯗꯕ ꯁꯤꯗ ꯂꯩꯔꯤꯕꯁꯤꯗ ꯃꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯂꯕꯗꯤ ꯃꯌꯥꯝꯅꯁꯨ ꯁꯤꯗꯩꯗ ꯍꯣꯠꯅꯕꯗ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯤ ꯈꯔ ꯌꯥꯝꯗꯕ ꯇꯨꯝꯐꯝ ꯑꯃ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯥꯈꯣꯡ ꯑꯃ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯏꯁꯥꯒꯤ ꯏꯔꯩꯄꯥꯛꯁꯤꯗ ꯑꯩꯈꯣꯏ ꯆꯥꯛꯅꯤꯕ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ ꯀ꯭ꯌꯥꯝꯕ ꯂꯤꯟꯊꯣꯏ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯔꯤ ꯂꯩꯉꯥꯛꯅꯁꯨ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯁꯅꯨ ꯀꯔꯤꯒꯨꯝꯕ ꯍꯣꯠꯅꯔꯛꯇꯕ ꯇꯥꯔꯕꯁꯨ ꯏꯔꯝꯗꯝ ꯑꯁꯤ ꯉꯥꯛꯅꯅꯕꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯉꯥꯛꯀꯅꯤ ꯂꯤꯟꯊꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯣꯜꯁꯤ ꯊꯝꯃꯒꯦ ꯅꯪꯁꯨ ꯃꯐꯝꯗꯨ ꯈꯔ ꯌꯥꯡꯅ ꯍꯥꯏꯔꯛꯑꯣ ꯑꯩ ꯅꯪꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯃꯔꯣꯜꯁꯦ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯗꯦꯕꯥꯟꯗ ꯑꯩ ꯃꯔꯣꯟꯗꯣ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯒꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯅꯪ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯣ ꯍꯌꯦꯡꯗꯤ ꯅꯪꯒ ꯑꯩꯒ ꯁꯣꯏꯗꯅ ꯎꯅꯒꯅꯤ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯇꯥꯡꯅ ꯎꯅꯔꯕꯅꯤꯅ ꯀꯞꯅꯔꯦꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯁꯨ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯍꯦ ꯑꯋꯣꯏꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗ ꯃꯤꯠꯇꯒꯤ ꯐꯤ ꯁꯤꯟꯊꯕꯒꯤ ꯋꯥꯅꯤꯗ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯃꯥꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯒꯨꯔꯨꯡ ꯆꯦꯟꯗꯅ ꯑꯗꯨꯝ ꯇꯝꯃꯒꯦ ꯅꯪ ꯌꯥꯝ ꯂꯥꯞꯅ ꯆꯠꯈꯤꯅꯨ ꯅꯪ ꯑꯃꯨꯛ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯍꯌꯦꯡ ꯆꯠꯄꯗꯗꯤ ꯔꯤꯂꯤꯐ ꯀꯦꯝ ꯑꯃꯗ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯅꯅꯕ ꯑꯩꯅ ꯁꯤꯜꯂꯒꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯗꯦꯕꯥꯟ Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai. Lakle. Inspector. Tayai. Leirang lay nungsi malangi sahum kalakle Chingi leirang lay nungsi malangi sahum kalakle Lotla rotha moida lona chikna tum Lotla rotha moida lona
Singsinbire nang naibo nang ginanakta Punsinbire nang ginungsi kisina Singsinbire nang naibo nang ginanakta Punsinbire nang ginungsi kisina Aibo natanongda Aibo punsigi Aibo natanongda Aibo punsigi Singsinbire nang naibo nang ginanakta Punsinbire nang ginungsi kisina Aigi thamoy laikolda Shatlaro naning tamna Akan ba nong lay laklashu Ngaklage ng bukinda na ba Pulage nung si kisina Ay gihangla batamoy laikolda Bulage chetna punsigi lingda na ba Singsinbire nang naibo nang ginanakta Punsinbire nang ginungsi kisina La 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 Sumhat pire Nanggi mitjeng na Lot na yeng ba Mits na duna Tadok laroy nang bu Punsigi oy na Satlaro nang na ay gilay kol sida Pulage ceta punsigi linda na ba Singsinbire nang naibo nang ginanakta Punsinbire nang ginungsi kisina Aibo natanongda Aibo punsigi Aibo natanongda Aibo punsigi Singsinbire nang naibo nang ginanakta Punsinbire nang ginungsi kisina
ꯅꯔꯕꯤ ꯃꯤꯁꯅ ꯊꯥꯖꯕ ꯉꯝꯖꯕꯤ ꯃꯥꯏꯊꯣꯡ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅ ꯊꯥꯖꯕ ꯉꯝꯖꯕꯤ ꯃꯥꯏꯊꯣꯡ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ kayada ningthijariba koirau narabi mishna thajabu ngamjabi maitho koirau narabi mishna thajabu ngamjabi maitho kayada ningthijariba kayada ningthijariba laklo ne nangbu aige inaksida laklo ne nangbu aige inaksida momonoklo kayada ningthijariba kayada ningthijariba Leirang tambalgum ningthijabi maithong angang baleirangum tangang lachimba Leirang tambalgum ningthijabi maithong angang baleirangum tangang lachimba malangi shahumda nangi shamlangna hai na hum na chat pado ipom nai na malangi shahum da nangi shamlang na hai na hum na chat pado ipom nai na ying bagi pende ning tibi shatam nangi na tau uruba thamoi shina koi rau na bimisna Thajabu ngamjabi maithong koirau nabi mishna Thajabu ngamjabi maithong kayada ningthijariba kayada ningthijariba Haijabase yabiradi aigi punsi she kathok sagi na phamda punsi chupa Haijabase yabiradi aigi punsi she kathok sagi na ngonda punsi chupa manglanda sutoi na toina nang nalaktuna Wari kaya sharami inata nang na manglanda sutoy na nang nalagto na Wari kaya sharami inata nang na mapokudingi lecharage nang su aigi damakta lepiyu ko koirau nabi mishna Thajabu ngamjabi maithong koirau nabi mishna Thajabu ngamjabi maithong kayada ningthijariba kayada ningthijariba aigida nangse oijage aigida nangse oijage la la
si khang ba hau na bara nung git amoy dabu minung sigiri yauram gatara nunggi murti ni nunggi thamoy panbini na thamoy panbi oiram laba minung si khang bi ama oiram laba nahak na thamoy panbi oiram laba minung si khang bi ama oiram laba asuk wajaram loi aigi punsi asuk wajaram loi aigi punsi miku matasu nokcharam gani miku matasu nokcharam gani nungsi baidamat wajaram loi nungsi baidamat kapcharam loi Aduklo na nangay hay nakiba unsigi luraba wapang dubu Aduklo na nangay hay nakiba unsigi luraba wapang dubu karigino nang na kai haliba karigino nang na kai haliba thamoy pandebo taglam libara thamoy pandebo taglam libara masibu nungsibagi hauna sara masibu nungsibagi hauna Hanana tagasari ngasigi lantok sariba Inspector Tayai hanjan batangkal samapan nga kontra relief game gina ni Fugo humdoy sa batangkal tabiriba YouTube amadi Facebook talay biriba singna next best ta kanana nga miying na si hapta amada amukatamag laysari ba stop singna atop pasak launching haibadi nupa na nupi untuk panupi na nupa untuk pa program ni hari ba thawram masi next best ta lap giduna mayam punna saruya minasi hauji kiwari dimi kukredang mayam dagi laptok sari Puna mapu kurum sari